Defense amasung railway gi yauna central government ke employee lak yankhairom gi thagi tolop amasung pensioner lak humpu manga rom gi pension nauna leplaba Nipansuba pay commission sembada union cabinet ayaba pikre. Haukiba tang tara tarukta Prime Minister Narendra Modi na preside tawduna phamkiba Union Cabinet ki mifam amana Central Government ki employees sing amasung pensioners singi mathang sahi gi January tang amadagi chanagadaba anoba pay amasung pension lemnanaba Nipansuba pay commission sembada ayaba pikibani. Haujimaki oina commission gi chairperson amasung member singdi haptri terms of reference puthoktri adubu atuba matamda chairperson amasung member sing hapaga loinana terms of reference puthoroklagani haibagi thajabalai. Information and Broadcasting Minister Ashwini Vaishnawana commission asigi chairman amasung member ani atubada haplagani haina phongdokkibasu leire. Mamangi haibadi Tare Suba Pay Commission gi chairperson di Supreme Court ki retired Justice Ashok Kumar Mathur nu oikibani. Panbayabadi Mamangi Tare Suba Pay Commission adu English ngani taramari da semkibani aduga commission sembada Union Cabinet na ayaba pikibana English ngani tarahumdoi gi September tang 15 dani. Central Government ki employees singi thagi tolop amasung pensioners singi thagi pension asi sahi tara kudingi revise tawbani. Haujik Janariba Tare Suba Pay asi haukiba English ngani tara taruki January tang amadagi Kibani. Chanabagi matam saliba sahi asigi December 18 loiragani. Mathang sahi English ngani kuntaruki January tang amadagi anoba pay amasung pension amamuk sanagadabani. Madugi damak Union Cabinet na Nipansuba Pay Commission sebada ayaba pikibani. Commission asina makoigi recommendation puthokna bahonabada matam kayam kuina sangadagi haiba haujik maki oina haiba ngamdri. Mamangi Tare Suba Pay Commission gi recommendation puthokpadadi sahi anirom gi matam laukibani. English ngani tara marida commission semlaga recommendation na English ngani tara mangagi November tang 18 da lankhatkibani aduga commission gi recommendation da Union Cabinet ayaba pikibana English ngani tara taruki June 18 dani. Commission gi recommendation da government ayaba pibada tha khara chonthakarbachu sanabadi January amadagi lakhatlaga sanahankibani. Central Government na matamatamgi oina pay commission semduna employees singi thagi tolop amasung pensioners singi thagi pension revise tawbagum state government singi maraktasu matamatamgi oina state pay commission semduna state ki employees singi tolop amasung pensioners singi pension revise tawnaba yawi. Manipur su hanadi state ki oiba pay leplaga sanarakibani. Haujikti state masana leptre Central Government na pay commission semlaga leplakpa tolop amasung pension adu oina satnare. Manipur Central Pay Sanaba Horokibasi, Haukiba English ngani, Samapan Marfutaruki January, Amadagi, Effect Tauraga Janakiba, Nipansuba Pay Commission gi Matamdagini, State Government gi Employees sing amasung pensioners na Central Pay Pinanaba Tavak Lepa Strike na Singba Yauna, Akan ba Khongjang kaya sangsilakpadagi, Matamadugi State Government na State Asidasu, Central Pay Sanabada Ayaba Pikibani. Matamadudagi Hauduna ngasi Pawa, Manipurasu Central Pay Sanaduna, Lakli. Central PSC kahena saubana state government na scale as state ki employees sing the pibada sel tungi awaba kaya mayuk na duna laktabadi nate. Haujik sanariba Tare Suba Pay gi khwaidigi pikpa scale si basic ta lupa lising tara ni pani aduga khwaidigi wangbana lupa lak ani makhai ni. Nauna sanara kadawriba Nipansuba Pay dadi khwaidigi pikpa scale si lupa lising nipu oirba yai haina panare. Mamangda fitment factor Ani dasmik mga taret oikibadu handakti ani dasmik nipan taret oiraba yai haina panabaga loinana Nipansuba Pay gi khwaidigi nemba basic pay asi lupa lising nipu oiraba yai haina panabani. Khwaidigi nemba basic pay phawbada lupa lising tara nipandagi nipuromda khangwang wangkhalakadabanina state government na mamangda mayokna kibagum handaksu mahaki employee singda Nipansuba Pay phanganabu hanabada khudong chadaba kaya soidana mayoknarakani. Haukiba taruk suba pay da area Pikidabagum Tare Suba Pay Sanarakpadasu Pikidabani. Center gi oina English ngani tara taruki January amadagi lakhatlaga sanarakiba Tare Suba Pay si Manipur government gi oina di English ngani kungi April amadagi sanahankibani. Lisingani tara taruki January amadagi lisingani tara mapan gi March 18 phawna mamingtagi oina chanahalaga tasenga chanabana English ngani kungi April amadagi haukibani. Lisingani tara mapan gi April amadagi Lisingani kungi March 18 phawagi benefits sing aduna employees singi masa masagi GPF account da deposit toksilaga anoba pension scheme na konsinba employees sing laikhidraba amasung thabaktagi potha karba employees singi area na sale oina phangan kibani. Haujiksu state government ki sale tungi pibam phagatpa leitri thabaktagi potha karba employee mayam amagi gratuity pithokpa ngamdana leibata natana DA DR su center gi phangnariba chang yauna phangan mangamdri.
ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯦꯁꯤꯛ ꯄꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯂꯨꯄꯥ 90,000 ꯑꯣꯏꯒꯗꯕ ꯅꯤꯄꯥꯟꯁꯨꯕ ꯄꯦ ꯀꯃꯤꯁꯟ ꯆꯠꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄ ꯑꯣꯏꯅ ꯊꯣꯛꯂꯕ ꯌꯥꯏ꯫